Ngashi numidawaram phongkiba pause kangla pawdagi maruibi I pausin khongasaraga Manipur top channel gi maikeri mayamna thamjagi ahanbada kwa manada hu hapsinbagi khudam thengnare Assam gi Silchardagi Mizoram phawruga Chuchampur kwa mana mayama pusilakliba si Kuki singna hairiba kwa mana asida Thaliom hai hukida si hapsilaga Chuchampurigi Moirang amasung Bisnupura Koktagi Muslim singda mamal hongna piraga yurhale hari Thazaba yaba pawgi likunashin hairibadi Kuki singna mitay amadi atay miyoy kyana yamna pamna sanariba kwa mana asi sadurabadi miyoy edu thatarukdagi sahi ama phawgi manungna haksangi tuwan ba organ kya mangantakale hari masida mari lenaba authority na miyeng sangma mathau tari hairi hanisu pawsida makatana su phungdorakli Atopa Pawamadana Miamna Lami Surokta Ahing Jarektuna Ladingai Mioy Anina Purakpa drugs and Fare Miamungak Sienana Ladipa RPF ki personal Sina Lambi the Kamba Garikia Tugairam Lake Howzik Togli Irangasida Assam Rifles na Kuki sing Kulai Putokusin Taure Haina Pau Pangmadagi Manipurgi Tuan Mapam Gada Miamna Lambi Surokta Ahing Jarektuna Ladingai Murang Komdagi Kanchipur Pawgi Lambi the Miamna Ngak Sienana Ladingai Serekta Drug Amada Lakpa Mio Anina Yam lava drugs sing puduna lakpadagi paraba matung drugs sing adu maithaduna mangan kre thaudo singarang numidang pung taramatoirom tabada Imphal West ki singami police station gi manung chanba hairangoi thongda thokibani pausina hairibadi Assam Rifles na Kuki militant singi kulai sing puthok pusin tawre habigi pau phangmadagi miyam lambi da lakpa gari sing check tawringai singnani ngoi oiba mongda lakpa truck number BR05G 5139 asi khamduna sek tawbuda brown sugar kg ama rom kona na miyo ani asi phakibani pharaba miyo ani adudi khangabok surok wangmadagi leisram johnson sei kunngama apokpa sanatomba amadi khundrakhum singaji sei kunthragan thu apokpa syamna hairi makhoi ani na phongdorokpagi matungina hairiba drugs asi khangabok hayal labuktagi mitei pangal Milan kauba amana jeribam hek yobuga miyo ama leramgani maduda piyu haina lupa lising taraga loina pirakhibani hairi hairiba gari asigi mapuna Bihar dagi mandal kauba amagini hairi matungda gari asi miyamna mai thakre hairi amaromda singjamai maikai romda thokiba irang asibu lakshinana ba yawruba rapid action force ki kangbuna ngasi nongalamdai pung ani rom tabada national highway Imphal Morelambi gi yumnam laikai Luklaubung Hamadi, Moirangkongi Lambigi Nagyeta Kamduna Tamba, Gari Taraga Mangarum Lambi the Taramba, Uwa Madi Nung Nataduna Tugairamle, Mastanatana, Moirangkomda, Kumalambam, Okesko Wamasu, Furambadagi Sokre, Loidana, Lambigi, Manaknak for the lady, Yum Sinda, Tear Gas Sail Capsinduna, Yumgi Tong Tonana Simbaka to Wakre, Mapamadugi Miamna Pungdorokagi Matu in a Toglip Iranga Shibu Lakshinana Bamadi, Miamgi Punshi Kanana Lakliba Rapid Action Force Natariba Tawangasi, Yamna Pendi, Makogi Matata, Yapayar Lokatuna, Sienabasing Paga the Hanis Pungdokianisu, Paush the Makatana Supalakli, Autopapa Modana, Curfew, Matam Tensing Cre. Imphal East amasum West ngasi ayuk pung mangadagi numidang pung nipan phawba curfew komthoklamba do district ani asigi district magistrate singna law and order gi phibam yenglaga ngasi numidang pung taruk phawba komthoktuna curfew matam tension kreso hairi amaromdana hand grenade ama leramle ngasi ayuk pung mangarom tabada lampel police ki manung sanba sangai pro lambi gi St Joseph School gi campus ta 36 high explosive hand grenade ama taaduna leramle Bomado Mapamadu Ladiba Rapid Action Force ki Santritava Personal Amana School Sida Laiba State Suamagi Makong the Laramatang Navadigi Police ki Bomb Expert Team Corp Matung Ayupung Tarumakai Tabada Pokayan Kredi Atopapa Mana Ngasisu khamenlok ta Kuki Sinanumai Kaptarakre Yum Kya Maithakre Yang Pokwi Bazar Tingzinkre Imphal East District ki Sagolmang Police Station ki Manung Sana Laiba khamenlok area da Kuki militant singa Mitai Kul Ngakliba Village Volunteer Force nga nomay kapna bagi thawdokta miyoy kya misimina nangkraba matung nga sisu makatana nomay kapna kre nga sinungtil pung mari makhairom tabada khamenlok area digi mitagi kul nongsum tamna Kuki militant singna nomay round kya kaptra kre amaromda nongsum gi miyamna khamenlok amadi aigyang Kuki kul sing mai thakre nomay kaptharakhiba duna hawjuk phawbagi oina aso apani yawbagi pawdi press na phamangamdri amaromda Imphal East ki urkhula masum kangpokpi district ki taina phamda laidiba yengang pokpi bazar matam kharagi oina thingzele haina yengang pokpi village committee office ta executive member
maisnam open paumising unabada phongdokre mana makha tana hai ngarang ayuk pung 13 khar helakpa du waira central force mayam ama laina Kuki militant sina yengang pokpi bazar fauduna sakraga thamna pokpi kulhek haidokhibaga numai round kya kapsilamana maram oiraga yang pokpi bazar misi mina europe yabagi phibam leibidagi yang pokpi bazar thingjin men hena su phongdokhi aide amaramdana nupi singna amato oina punsinduna mitay goeba single demand amatalagani nirmala hauju manipura maitai frupna ngairi besi home minister Amit Shah gi next visit ni ahan bigi khongsa tamhakna khanaganu sainaganu haibaga loinana mai thakiba yum masing amadi mi shibigi masing thiraga sakhibani hauju lakadoriba asidadi kari amu haigadoribano wapam masing asi nungtul ima kaithel number 1 da paumising unabada koirambal kaithel lukmai Shaluki Secretary Asep Nirmala na paumising unabada phongdokibani magna makha taraduna haujuk phawa Prime Minister na karigi tumina laisilibano hanjin miyam na hairabasu double engine gi marakta karigumba misunderstanding ama laire haina aikhoina lawi aikhoibu India oina laudrabara ngarang nan thokiba train accident gidi khudakta sangsili aduga tha ama helab irang asida karigi tumina laisilibano haujuk lairiba phiba masida Manipur lairiba nupi kaithel punamakta aikhoi mitai goeba single demand ama taladuna khongjang sangsilagan hena su phongdokhe hena su pawsida su makhatana su palakli amaramdana miyamgi apambagi mayukta lairabadi makhatana khongjang sangsilagani yamkal democracy satpa leiba amani haibiki sabsaba election tawduna MP MLA na singba miyamgi mihut khanduna yamna ingna sikna leijaramba iramda Manipurni adubo democracy gi marumda miramdagi sangsilakpa refugee Kuki terrorist na mitei singi yummai thaduna madi miyoi kya amana hatpa naiba asiguma tamthiraba thawong sing asi refugee Kuki terrorist na thowan bani khangna karigumada miyamgi apambagi mayokta India amadi Manipur lenga na warep lawraklabadi loijing loya singya tamyara saklamba mai singadu Imphal mayol oina saklakpa ya hena yeromi kanbalup yamkal Manipur gi publicity convener yai masing khamna thadorakpa siol amana hairi siol asina makha taribadi mitai singda miramdagi lakpa mito Kuki terrorist singna landarakpa Indian army na lan pangsinba mitai singna isanga thoksanaba khut hanana honabada Kuki terrorist singbu Indian army singna ngakno thamagi thawong singasi karama makhalgi India lenga ki politics no yumai sakpagi amasum khunjasing shibagi compassion pibasina aikhoigi miyamna pamlamgadra haibasi legana khangpham thui amaramda miyamna lami sorokta ahing yarektuna numit nifuga mathoini sukna awaba khanglibasing asi fawa India lengana hanna yengdana hatna suna handuna thamba haibasi malemgi miyamna penpham thokte miyamgi apambagi mayukta India amadi Manipur lengana warep lawraklabadi yamkalna miyamgu loinana hanba leitana khongjang sangsinanaba sem saba loiri hansu pawsda makhatana phongdurakli atoba paw madana Kuki militant singna ningthina sem saba loiraba matuna kanglupki irang thoanmani sasum laikai khul ngaknaba pamai thirakpa khul kairaba mitei khunja mayamna omsindun state force tagi numai lakpagi thawdok miyamna thengnare haina Socialist Students Unions of Manipur Sasungi Publicity and Information Secretary Salam Inaugyai masingana thadorakpa sirol aman hairi sirol asina makha taribati thawdo asi anaupa puari ki tangak ama oibedana tana kanglupki irangi nungda salliba paukhongi marik sumba paukhum su phongli habi hai Manipur Police Training Center yauna tuan ba MR IRB amadi Manipur Police tagi masing yamlaba nungmai kya miyamna khopsinduna lakpa ngki lakliba nungmai mayamsina khul laikai ngaklibani haibasi miyamgi thajabani khwaidigi ngaklibadi asuk yam khraba nungmai miyam asibu Kuki khulai paiba kanglupsingna yamna ilai mawongda lanthengnari asuk yamna lakliba khulai miyam asibu irai laina thengnariba Kuki militants miyam asidagi kyamuk yama nungmai leiramgadagi haibasi mayamna lumna loksalude masina mayek singna taklibadi mitei na handaki kanglupki irang asida mitei phruki oinadi plan tawbu leiti haibasini nainabiyu haiden su pausna makhatana phongdurakli atoba pawmana singkhong singyada leiriba mitei khul khudimak matik sab state force thamduna tungkoina section na ngak sengadabani siko iramdamasida housing relief camp masing sahungani fugu mapangi masata hangdun leiriba sigi manungda sarakna miyoi lising yang khaiga satruka ni fugu nipan henmana camp singda leiri haukiba me ahumdagi horakiba suda leiriba Kuki lalhawu singamadi lamen tuhenba mathong maram khangdaba Kuki masakhrana
हाना मांगजौदुना सेम सारगा सथरकपा अरोनबे एजेंडा अमगी मखादा मितै मंगनबगी मितै हाटपगी ललोंग सथरकपा था अमा मखाइरोम सुरकदौरे हाइना सिकोगी सेक्रेटरी पब्लिसिटी थांजम इनाउसाना खुयेक पिदुन थदुरकपा सेओल अमना हाइदि सेओल असिना मखा तारिबदि असिगुम्बा थोकोइदबा थाउदो असि सिंखोंग सिंया अमदि लमदम तामना लैरिबा मितै कुलगी मिसा मियामदि असुकी मतिक हिरम खुदिमक्ता अवाब ताबगी फिबमदा लैरिबनि असिगुम्बा फिबम सिंह मीतैगी युमै थाबा मीतै हाटपा मीतैगी अरैब लंथुम पोसै हुरानबा सासन हुरानबा येनगनु हुरानबा असिदा लमदम असिगी लेंगा अमदि सेंटर लेंगाना मीतैबु कयाम कुइना पुनिंग फाथलगा थमगदरिबनो मखोइ सिंह असिबु मपुंग फाना मुथत्पियो अमदि नमथबियो मसिपुना मासि सेंटर अमदि स्टेट लेंगाना थोगनबा ngaktani याय याय हाइदुना अदुम येंगदुना लैरगदि लेबा असि करि ओइरकनि सेंटर अमदि स्टेट लेंगाना मखोइबु नाउक सखनमनि मखोइदा नाउक सौहनमना हौजिक्ति इथक काखलकपनि अदुनदि सेंटर अमदि स्टेट लेंगाना मखोइबु नाउक सहोलिबा मखै इरांग असि खक लोइबा नाइरोइ हाइना सिकोना खलि मखोइबु मतंग सारिङैदा नमथौद्रगदि मतुंग अमुक हौरक्लोइ हाइनिङाइसु लैति मरम अदुना लेंगाना सुद लैबा कुकी लालहौबसिङ असि मतुंग अमुक हाना इरांग थोरक्तनबा मतंग सारिङैदा थुदिक हौबमदि खुथिहनबा अमसंगि लेंगाना नुंगतिगी फोंबा पाउक्सिगी मतुंगिना सुद लैबा कुकी लालहौबगी डिजिग्नेटेड कैम्प अमसिङ तरागा मरि लैबा सिदा सुचामपुरगी मोंगमुंग कैम्प सुचामपुरगी एन फाइसत कैम्प सुचामपुरगी सोंखोजौ कैम्प सुचामपुरगी नालोन कैम्प सुचामपुरगी न्यू टाइकोट कैम्प कांगपोपीगी समुसंग कैम्प कांगपोपीगी टी गमनोम कैम्प कांगपोपीगी नखेलजंग कैम्प कांगपोपीगी थिंगसत कैम्प टेक्नोपॉलगी सेलेब कैम्प फेरजोलगी एमटी सिनाई कैम्प फेरजोलगी फाइबतंग कैम्प फेरजोलगी अनखसौ कैम्प चंदेलगी मोलवाइफै कैम्प असिनचिंबा अपुनबा कैम्प मसिंग तरागा मरि असिदा लैरिबा कुकी लालहौबसिंग असि हाना सुगी ग्राउंड रूल मखार अकनम मियेंग संबिखो मखोइदगिसु खुसु खुलाई हाना लौखटपिखो सुदा लैबा कुकी लालहौबगी डेजिग्नेटेड कैम्प मसिंग तरागा मरि असिदा लैरिबा कुकी लालहौबसिंग फ्री थारिबा मखै इरांग नेमलोइ अदुगा हौजिक रिलीफ कैम्प लैरिबा समझरबा मितै मियामगी अवाब क्या सिकोहननबा सेंटर अमदि स्टेट लेंगांगना तुंग कोइना चटनबा याबा अखनबा पुलिसी प्रोग्राम अमा थुना यारफम थुई अदु नत्तदुना न्याकी मतेंग खरा पिसिनरगा अवाबा हंजिनबा अदुना यारोय मरम अदुना सिंखोंग सिंगा अमदि लमदम तामना लैरिबा मितै कुल खुदिमक मतिक चाबा असौब स्टेट फोर्स क्या फजना थमफम थुई सिंखोंग सिंगादा लैरिबा मितै कुल खुदिमक इम्फाल मयोलगुम फजना सखोरहनबियो बोट मया खतंग मखोइबु नुंगसिबा साबा तौबिगनो अदुना एमएलए यांखैना असिगुम मफमसिंग सत्तबा तादबा उदबा थेंगनदबना अयामना ओइरमगनि हाइना खलि हौजि हौजि अवाब तारिबा सिंखोंग सिंगादा पिदोन हिंगलिबा मितै कुलसिंग असि ममांग एमएलए यांखैना क्यारा खना सत्प यावख्रबगी हाइबसि मियामना तोइना हंगनरिबो वांगनि खुलसिंग असिबु थमोइसिंगना नुंगसिबा ngamba काथोकपा ngama मियामगिदमक सोंथोकपा ngamba किगंदबा थाउना लैबा दुगुम्बा मिवे दुकक्तमक मिहुत ओइना तुंगना थगतपियु अदुना मतुंगना मियामना मिहुत खनबदा शिक्षलसि अदुना त्रबदी लेबा असि याररोय लेंगाना स्टेट फोर्स याउन अतोप सेंट्रल फोर्सिंग लमदम सिगी खुदोंग थिरेंग ओइबा माफम कुंत्रागनि पान डिप्लॉय तौख्रे हाइरगसु इरांगदि पुंगलेप लेपंगमद्रि सिक्युरिटी फोर्सेस आर्मी स्टेट फोर्स अमदि पैरामिलिटरी फोर्स मखलसिंग असिना था मखाइ फजलकदोरबि इरांग असि हौजिक फावबु मापुंग फाना लक्षण मंगमद्रिबा कारिगिनो मसि सेंटर लेंगाना पुंगनिंग संबु वाटपमदि लुमना लौदबगी ममी अमा तारिबा ममी असि करंबा अरोनबा ममीनो मतुंग स्टेट फोर्स ओइना अनौबा रिक्रूटमेंट लौरकपा मतमना यारगदि थांगता सनरोइसिंगदि स्टेट फोर्सिंगदा अनौबा रिक्रूटमेंट लौदुना मखोइबु तुंग कोइना फजना संगबटपा याय लमदम असिदा यामना हैरबा अमसु ममिंग चलबा थांगतागी सनरोइ क्या अमसु लैरबनि असिगुम्बा हैसिंगलबा अफबा थांगतागी सनरोइसिंगदा मखोइबु होम डिपार्टमेंट अनौबा थबक पिबोइना अनौबा रिक्रूटमेंट प्रोसेस तौदुना अफबा मखलगी मतिक चाबा खुलाई पिदुना मदि असौबा स्टेट फोर्स अमा ओहेंदुना मखोइबु नौना ट्रेनिंग पिदुना अनौबा बटालियन कया लमदम असिदा लिंकतुना लमदम असि चौखटपा इंगतपा मंजिल थाबा खुनायम ओहेंबदा अमदि लेबाक ngaकपुदा मखोइसु अंगममखै सरु याहनफम थोइ हाइरेनसु पाउसदा मखाताना फोंदोरक्ली मकासा थरकपोइना तोपा पावमना हौजिक सेमलिबा पीस कमिटी सिना मणिपुर इंगतपा पुरकनि थजदे आशंकासर हौजिक मणिपुर थोकलिबा इरांग असिगा मरि लैना मणिपुरगी गवर्नर सेमकिबा पीस कमिटी असिना मणिपुर इंगतपा पुरकनि हाइबा थाजदे हाइना फोरम फॉर रेस्टोरेशंस ऑफ पीस की कन्वेनर आशंकासना फोंदोखरे ngasi manipur press cup ta pangdokpa pawgi mifamna mahangna pawmisingda phongdokladuna hai थोगलिबा इरांग असिगा मरि लैना पीस लाक्नबा सेन चोंगदुना थबक तोरिबा मियोइसिंगदि पीस कमिटी सेमबगी लिस्टता याविरक्त्रे पीस करिनो खंगदबा क्या अमा यावबोरे
peace committee asi mai pakadra pakloidra haiba aikhoina yengbada adum khangmangamle peace committee ama sembada CM minister MLA amani political party ga mari lainaba miye amata yawi hadi Manipur lairiba kanglup kuntraga marigi miyoi singa madi CSO singi miyut singyauna peace committee semlaba matamda Manipur ingta papurapa ngamane aikhoina santi puraksi hairabasi thamoi sengna thabak tawba miyoi sing khangadabani hauzik thoklibi irang asi solve tawsi hairabadi third party amadi neutral oiba darkar lai haikenasu pawsida makatana sufongdorakni amaromdana kokomi gi phire matungina peace committee da yawkhiroi kanglamai kil Hauzik Manipur thokliba misimina kya yaraba misamyam gi lanthum yum kaina singma kya manglaba sin Kuki narco terrorist na mitai myam sin afaba makali khulai sing sezinaduna ngasi fawba leptuna nomai kapsilaktuna misimina asu open kya thokanduna lamdam sida mausada gi leraklaba singtam aniki nungsili punamadi Manipur gi apun bi saktam thukairaktiba tanja sida matang sadrabasu thenglabasu thengna state lenga asina wakhal tarakpa ama oina Manipur thokliba lalasibu Lefanduna English signa lainabagi damak Ministry of Home Affairs na hokiba June tarar semkiba governor na chairperson oiba minister N Berena Lusinga peace committee gi miyoi yang haiga matuina saba peace ama semlakpa sida kangla mai amasum kilna taramna okli haina kangla mai gi president Y lairik amasum kil gi president RK Sanahanbi anina tongwana thadurakpa siol amada hairi tabu committee sigi list kuntraga humdai subada lairik laima president kangla mai amasum Serial number 28 Kilgi President RK Sanahanbi Yorakpa Thengnarakpada Angakpo Loinana Langaki Tawong Sina Tazaba Mangale Peace Committee gi member oina hapsilakpa si kokomina laukiba phirap ki matungina loop anima asina committee asida yawkiro hena leibak miamda khangalakli hensu pawsna makatana palakli tentakpa atopa pong tang miamda thamjaramge moirang oksongmungda hangliba relief camp da PRDA na RW DS amadi tanyaka samnaraga inmate singda carry bag amadi inner garment sing piba ado hausko inadi miam paw sisu matanga selu sinjarage mas miam puno no bab det ngamina sinu channel sigi me kedi ge miang phone ma khata na su tamjari